ngasi numida waram phongkiba tongan manipuri sipong sing amasum thokiba thawdo wathok singdagi maruoibi i pausing mayamda thamjagi ahanbada kanglei pak ki maira dagi lakho saraga singi district mari da packet kadaba sako thorangi thabak sing packet pidre haina Kuki MLA tarana donor ministry da wakat mamang sahi gi me ahum dagi hawrakkiba irang sin maram oiraga maruoini Susampur Kangpokpi Tengno Palamadi Fairzol district da packet kadaba sako thorangi thabak thoram sing palibalenga sina Mirai Bire Haina Irangashi Howadi Manipur Electric Minister Ani Yaona Kuki MLA in the Ministry of Development of Northeastern Region Donor Union Minister Ayibasi Rol Thadana Wakat Credit Mamang Hagitang Kungamapan Ministry Ashita Tava Ayibasi Rol Dugimatungina Housuk Palibalenga Sina Haidiba District Singasida Miyang Sangbi Davanasako Torang Amadi Lenga Gona Fibam Sukli Sirula Duna Makatara Dunahai Haukiba Sahi Amagi Mamang Ligi Tribal MLA Sing the Piba Special Development Fund Gilupa Crore Amayauna Atai Fund Sing Palibalenga Sina Kingjan Kibadigi Haiba Mapam Singasida Sako Torangi Tabak Toram Sing left to Lady Hainapali Loidana Manipur Goina Packet Kadaba Sako Torangi Tabak Toram Sing Goeba Priority List Ama Northeast Council the Tagat Kibada Haidiba District Singasigi Yaudi Hanispali Hiramasigi Matanga Ministry na Miyang Sang Magaloina Kumza English Nganiga Kungamari Kunga Mangagi Development Program Semar Susampur Kangpokpi Tengno Palamadi Fairzol District Isu Yaubi Yuhaina Minister Latpau Hokip Nemsa Kipgen MLA Haukulet Kipgen MLA Kaukte Nungsanglur Simte Chenlungthang Kimnyo Haukip Hanching Paulelan Haukip Lezamang Haukip Amadi Bulzamang Balte and Kuyik Piduna Pishin Basirol Aduna Pali Atoba Pawamana Singda Damgi Akoi Basingi Mapam Sing the Koki theory Sing a bunker Sadun Lesson Kibidagi Damgi Engineer Amati Phil Stop Sing Sangbada Akiba Pokna Bukum Tawri Manipurgi Impal Mayol the kilometer Taragatur Muklap Naliba Singda Dam Projesi Miam the Taknabi Ising Pinaba Kumbikale Naidana Low Singuda Matawdava Ising Pinavagi Panamda Sakivani Adubo Damasina Tamkiba Panamadu Mapung Fana Pangtokungam than House Lady Quaidigi Maru Odi Manipur took the Bakangup Anigi Iranga Sinamara Moiraga Singda Damgi Singa Akoi Mapam Sing the Kuki Narcoteorisina Bunker Sajinduna Lady Havigi Pautari Masina Maramoiduna Damgi Tabak Togadaba Mari Lenaba Engineer Amadi Phil Stop Sing the site the Sanguna Tabak Toga Akiba Ponari Havigi Pauta Fangli Pauxi the Praza section Kiadigi Fongdorapigi Matunginadi Haukibasai Kiadigi Damgi Reservoir Ikang talk to the Miam the Ising Marankai and Pibangam Kidi Impal City Gimapam Ayamadi Singda Damgi Tanabi Ising Pirambani Hausik Singda Damgi Ising Miam the Ningtina Pangan Mangam the Lady Basi Marilena Balenga Kimi Sangbi Wadi Handak Cyclone Ramalakudagi Manipurgi Mapam Kudimak the Nongkana Subadagi Singda Damgi Reservoir the Su Ising Pik Tana Lady Haibigi Papangli Damgi Ising Lerabasu Marilenaba Engineer Sing Phil Staff Sing Dam Site Sangduna Tabak Tawangam the Vigi Akiba Lady Hadi Masigi Maramdi Kuki Narco Terrorist Singda Terrorist Sing the Damgi Akoiba Singda Bunker Sing Sajindra Labidigi Mapamadur Sangduna Tabak Tawa the Kudong Sadabakia Mayunari Loina Damgi Rizabargi Isingamadi Istasana Sing Security na Ngaksian Vigi Tabak Pakapamato Dari Hena Praza Section Kiagi Fungurakli Singda Damgi Oina Matikza Security Latabana Damgi Inspection Amadi Maintenance Matamsana Tobada Awaba Munari Singda Dam the Ising Lerabas Praza Miam the Ising Pibangam Davana Ising Awab Kokanba Namloidovigi Fibam the Lady Hedi Praza Section Kiadiki Fongdorapa Sinamaka Tarabdi Singda Damgi Overall Security Staff Singing Tina Tamduna Damgi Structure Reservoir Amadi Ising Yok to Tamliva Damgi Akoiba Site Sing Ningtinangak Sienbigi Matautari Maduna Damgi site Akia Kang Yauduna Mari Lenava Staff Singna Satuna Masagi Pangto Kontokpa Sapsana Pangtoknaba Security Force Matiksana Tambiduna Singda Damgi Ising Piktana Lairavanina Ising Pangdavigi Awaba Mayuk Nariba Miam the Ising Pangananaba Manipur Lengaki Atuba Miang Sangbi Haidi Hensu Pausta Makatari Atoba Pawamana Security na Kulai Kya Fagali Brown Sugar Kilogram Anirom Fagali Security ki apun bati mama nangarang sata ki bati bukum bigi thaba mada Kangpokpi district ki Khenjang village ki magazine ani ka loina na 7.62 mm SLR1
इंच तरागनिथोगी SBBL की नोंगय अमा काप यारिबा मरु तरा अमदि बायोफेंग रेडियो सेट अमा फंगम ngmkhri haidi amarum Chuchampur district ki sangaikot junction digi Miyoi amadigi brown sugar kilogram aniga gram ohum oigedaba tongan tongan sapon cap humfu da haptun puramdagi far haidi brown sugar kona na fagalaba Miyoi adugi mamingna Goilung Elias William say kungani thoi koba Miyoi amasu fakal haidi nakala moromda National Highway 2 dagi poche purapa gari humfu ga taruk security gi akan section thorang loinana Imphal tamna yarakre Masih loinana security ki section tharang lokhat po oina tongan pa mafam mawdraga tarukta checkpoint sing hangdokhiba ga loinana singnaba Miyoi taraga mari ki mathakta wohang pong sa takhim adumapo thoidokna mi phami pun gi pawdi Leikhidre haina Manipur Police Control Room dik thadorak chirol amana khangalakli manga suba amadi nifuga manga suba Assam Rifles ki apunba kangbu amana Mori Police ka kusamna duna ngarang nungthil pung anirom tabada satakhiba thibu humba amadi Chuchampur digi hausingna Mori Dolpati the Levi, Singai Bank say Kuntrama Pureva, Sene Pau Kobi Nupi ama tuan packet hum food haplamba, brown sugar gram kunga teret, packing pipe packet listing ani, gamstone piece taragamanga, WY tablet gram samapanga, humdraga mathoyamadi, shell oina lupa lak ohum listing yang kaiga konan farahidi, Pagalaba polam singaduga loinana, Nupi edu, More Police Station da. Kushina kre haiden su paushna makhatari amarom dan ising isauna Leikhidre basing da lupa lak ani gi ex gracia piragani Manipur yauna awang pop state sing da ising isauna maram oiduna Leikhidre basing gi imung manung sing da lupa lak ani gi ex gracia piragani haina Prime Minister Narendra Modi na lautokre Narendra Modi ki official ex handle da ngarang thagalakhiba warolamada waphamasi lauthokladuna Thawdok singa apan nangkhiba singdana lupa lising yankai su piragani hane lautokhi hairiba senpham singa si Prime Minister Relief Fund gi pigadabani haidi ex ta makhata Narendra Modi na hai Manipur yauna Assam Tripura Meghalaya amadi Mizoram da ising isauna sokolaba phibam singkupna yengli loinana cyclone Remal na maram oiduna hairiba state singa sida Miyoi lakya awana tankre maki maikeri angamba mateng sing pangani hane thajaba phungtokladuna Narendra Modi na hai Hausi oidiba phibam sing yengsinbaga loinana central government amikup nahom singna leibaga loinana official kyana mi amadi lanthum kanbagi thabak fakhali haiki amaromda Prime Minister na social media da post oraktringai mamangda Home Minister Amit Shah na su ising gisaw nanghalaba awang nong poki state singda maki maikei digi angamba mateng sing pigani haina thajaba piki maki official ex handle thagalakpa post amada cyclone Remal na Manipur yauna Assam, Tripura, Meghalaya amadi Mizoram da asi ana amadi akai toy kya thokan khibabu nungai taba phongtokli oiriba phimam singi matangna Prime Minister su khangan khibaga loinana state singa sigi Chief Minister singa su hakthengna telephone gi kuthangda wari sanare thagdo asida Leikhidre singa amadi aso apan nanglaba singda saruk yari phibam asikumni yengsili amadi angama mating pangani han irakli Nakala maromda Manipur ki Chief Minister N Berena maki ex handle thagalakhiba post amada Manipur oiriba ising isagi phibam singi matangda Union Home Minister Amit Shah masana maki maphamda phone tawrakre Home Minister Amit Shah ki maikaidigi Manipur Central Government ki maikaidigi pangbiya bamating kudimak pangani haibigi thajba maki maphamda pirakhi haidi masigidama N Beren singan Home Minister Amit Shah ngamkhai leitana thagatpa phungdorakli Amaromdana Zeribam the Yum Sangwa Hen Isaugi Awabanangli, Handaki Isao Shin Zeribam District Yum Sangarum Ising Tumzinduna Awaba Mayunari, Isao Shinaka Hen Awaba Mayunari Basi, Barak Circle Gimapam Singaway, Barak Circle the Yum Nifu Hen Ising Tumzin Cray, Mapamasida Su District Administration Kimaki Tangwang Pina Bigitabak, Kana Pakali, Loina Medical Timnasu Angamatak Honaduna Awaba Taraba Singu Hoxilgi Kudong Saba Pangana Bonari. Ising Isao Zeribam District Headquarter da Hana Sauraba Matunda Madudagi Sendakiba Isingna Barak Circle Asoba Sapu Piduna Mapa Madura Ladiba Miyoi Sing Isaugi Awabanamani Haujiksu Zeri Turel Ising Imai Hantaba Haibatu Oitri Hedi Amaromdana Imphal East the Isauna Miyoi Lising Kuntraga Mariga Sahumlom Awa Sighting Mayonari Handaki Ising Isao Sida Imphal East District Satina Sawanba District Haibatu Wadi District Asida Ngarang Pau the Miyoi Lising Kuntraga Mariga Sahum Isauna Sokoli Haina Imphal East District DC na Fongdokre DC na makata na Fongdok Kibagi Matungina Isao Sina
ꯈꯨꯜ ꯂꯩꯀꯥꯏ ꯀꯨꯟꯒꯅꯤ ꯊꯣꯏꯔꯝ ꯁꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯁꯤꯡꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ 5,908 ꯄꯨꯊꯣꯔꯛꯈ꯭रे ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ 13ꯇ ꯍꯧꯖꯤꯛ ꯊꯝꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯁꯪꯁꯊꯥꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯜꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯅꯆꯤꯡꯕꯁꯨ ꯄꯥꯡꯊꯣꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 6 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯗꯤꯁꯤꯒꯤ ꯁꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯏꯆꯥꯎ ꯑꯁꯤꯗ ꯃꯤ ꯑꯃꯗꯤ ꯂꯟ ꯊꯨꯝꯁꯤꯡ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ NDRF ꯑꯃꯗꯤ CDRF CRPF BSF Assam Rifles amadi Manipur Police asobu mating pangli aduga ichau asina Imphal East ki oina yung kaya amadi lam hectare kaya soalabagi haibadugi assessment ama launabagi thabaksu paikhat pa hore haidi amaromdana Waisal Maril kilometer mangarom funjinduna leiramle ngarangdagi tengthokpagi thabak hore Ashwin Kumar Imphal Sahar ga naknana leidiba assembly constituency sing haibadi Sagolban Kaisam thong amade Nauria pakhang lakpana singbigi ising iram sing itapam oiriba Waisal Maril gi sarukta kilometer mangamuk sanga phumjinduna leirama thengnare ngarangdagi Chief Minister N Biren gi miyang makhada program ani thadaduna sengdokpigi thabak hore makatana Waisal Maril sengbigi thabak mai pangna satharagani haina Loktak Development Authority LDA gi chairman Ashwin Kumar na phongdokre wafam asing asi Ashwin Kumar na lusingba team amana Waisal Maril gi phumjinduna leidiba mafam adu koina satuna hakthengna yengsinbada saruk yakhiba local club ki miyoi singna phungdokibani maki khongset aduda Waisal Maril paring tariba khungang leikai club singa mari tongan sangstan kya gi miyut singju saruk yakhi yengsinbada aduda Waisal Maril gi khongnungda napi singnang haujinduna phumjilamba thengnaki Waisal khongnung gi lam khopsilamba sing taktokduna taru tanana thamna bo honagani haina makna phungdokhi magna makha tana phungdokhibida Chief Minister N Biren gi miyang makha da Waisal Maril sengdokna ba thaba asi pekhalakpani Waisal Maril asi Imphal Sahar gi di sentharakpa ising gi itungpham ama oiribani aduga Loktak pata taribani maduna Waisal Maril sengdoktuna taru tanana thamdrabadi ising isaw tholakpa matamda Imphal Sahar gi naknana leiriba mafam sing ising thumbigi awabadu mayuknaduna leigani maram aduna masi kokonana ba athupa matamda Waisal Maril sengdokpagi thabak mai pakna pangthokani haina phongdokhi amaromdana India haibidi oida padaba sinja thumja namthalol haibani Delhi na saba robot gumlaba maitei politician singbu thajabigano paliba em ngasi June tang ama inglisingari kunga mari numit ista ningtam landa thawai ka thokraba punamaki mafamda ikai khumnajaduna pre-park progressive ki taraga mari suba progressive day thauram sida lup asigi president gi wakhalon khara miyamna thamaki Haujik thokliba wathok lanthok asida awa ana misimina nangnaba imung singi awabada lupna saruk yari haina aina thingkraba Manipur gi loholup ama oidiba People's Revolutionary Party of Kanglaipak Progressive ki chairman gi thokuriba longjam paliba emna press thadorak pasirol asin hairi sol asin hai India ki political boundary di oida padaba namfu tawba ikai khandaba senja thunja na kupsimani akoi bigi lai asidabu changluradi apumba khunai dum oire ngasi kanglai khunai na mating thopa ngamdribes India gi asoibigi circle go round manungda lairubagini Mahabharat ki lanjaw da yeknaba handokpa ngamandaba lanban sakrabiu gi lalongdu Delhi na mataw tamlaga misam miyambu mapungoina Westia gi yellow mi singbu koisil laga thamba political formation amagi makhada thamani taha wakhalona formation asi thugai bangamlo maramdi iramdam gi politician ayambagi brain singdi Delhi na artificial intelligence AI on thoktuna Delhi gi mayokta wangang bayadaba robotic politician on thokre makoida thajaba thamgumsi Delhi gi political virus muthat pahaibadi collective ideology ihogdawba sangli haidi Sholasin hai sulak to NRC satna halu haina miyamna sulauri state government su recommendation tawri adubu Big Brothers government di wafam singsi yamauna ba wahi waina khali handa chemical asida su maitai aikhoi gi political immaturity masak thokrabani themlaga kialaga senjaw thadaraga puning olanbi aba khwaidigi lingjel manadaba furupni haibisisu center na khangi social ideology mapung fadabana khunai gi thaksi walapani lingjel manarakthi apun balan theng sangmada mana thokpa apanaring uthoknai lanphamgi mahi mapung phandi aikhoi kyam sole karigi soli bano solhana thambagi ni haina Leikhidre
ꯋꯥꯡꯁꯤꯡꯁꯤꯒꯤ ꯑꯁꯤꯡꯕ ꯄꯥꯎꯈꯨꯝꯗꯤ ꯁꯣꯁꯤꯌꯦꯜ ꯑꯦꯟड ꯄꯣꯂꯤꯇꯤꯀꯦꯜ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯑꯣꯐ ꯃꯩꯇꯩ ꯍꯥꯏꯕ ꯑꯃ ꯌꯣꯛꯈꯠ ꯁꯦꯝꯒꯠꯄ ꯋꯥꯠꯄꯒꯤꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯃꯩꯇꯩꯒꯤ ꯀꯟꯁꯤꯌꯁꯅꯦꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯃꯦ 3ꯒꯤ ꯊꯧꯗꯣꯛꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯑꯃ ꯁꯦꯝꯒꯠꯃꯤꯟꯅꯔꯁꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯌꯥꯎꯗꯅ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯤꯇ꯭ꯔꯪꯒꯨꯝꯕꯅꯤ ꯁꯦꯟꯇꯔꯒꯤ ꯁꯥꯐꯨꯅ ꯏꯔꯥꯏ ꯂꯥꯏꯅ humlakkhigani lanpham manungda ekhoi masel charangnaduna maral pisinaduna kangkhong chairibasi thingbusu ngamlai Chinese roi santajuna phongdoklamba putting tactics before strategy is noise before defeat pauktaksin ningsingsi haujiki matamdari tactics and strategy animaksi socio political and economic ideology ri yumpham oibani ideology bu mayek sengdaba haibasi lan maithibani maitai first dreaming Indian second haina pungning lupasi atopasing na maitai khakti gi wakal khalli hainingba haijarasano maramdi maitai mitai haibasi matau karamna oirakhibano khangdabani haina khandoksi multi ethnic community na torchilaga semkhraba maitai community haibasi khangsinadaba singdudi naknadi leiba mitopti olaklaba kangbuni haidi serol sina aroibada hai India na tengbang libu narco terrorist furup amasum drug cartels in the narco open market CM sportive society oirambad hojikti drug laisuraba nahagi khunai oire nakalamadana India gi political opium laisuraba maitai politicians singna pik thalali sokchilakliba phibam singdagi nanthoknaba khunai lon setmilon amasum lainga lon gi oiba mamai uhum amagi ideological preferences tawminarasi Delhi na semgat pigani wathok loisin bigani haibu wakolon asimaksu mikha ponbigi laina lairabani haina miyamna thamjari mikha poningbigi wakolon asin aikoi punamak pusu sontahali asiguma wakolon si thadoksi haidena su pausna makhata loisilak poina to papamna ka hena sabadagi home guard tare jauna Miyoi tarago homdoi Leikhidre Uttar Pradesh ki Mirzapur Gonda Priyagaraj Basti amadi Kauksambida kahena sabadagi home guard tare jauna Miyoi taragumdoi ngarang Leikhidre haidi pausna haidibidi ngasi Mirzapur Lok Sabha gi aroiba phase ki vote thadanagadaba polling station tamna sanaba polling party singna polytechnic campus ta ki tholakpuna Miyoi khra haksangi phibam sokchilakpadi divisional hospital tamna pukolakhi Miyoi khra di hospital yoba ngamdana Leikhidabani haidi ado hausiku yanti miyam paus matang sa lusinjarage mas miyam puna no update ngaminasi